ꯃꯤꯑꯣꯏꯕꯒꯤ ꯏꯗ ꯐꯠꯇꯕ ꯀꯣꯂꯦꯁꯇꯦꯔꯣꯜ ꯍꯥꯏꯅ ꯈꯪꯅꯕ ꯂꯣ ꯗꯦꯟꯁꯤꯇꯤ ꯂꯤꯄꯣꯄ꯭ꯔꯣꯇꯤꯟ ꯍꯥꯏꯕꯗꯤ LDL ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯃꯗꯤ ꯑꯐꯕ ꯀꯣꯂꯦꯁꯇꯦꯔꯣꯜ ꯍꯥꯏꯅ ꯈꯪꯅꯕ ꯍꯥꯏ ꯗꯦꯟꯁꯤꯇꯤ ꯂꯤꯄꯣꯄ꯭ꯔꯣꯇꯤन ꯍꯥꯏꯕꯗꯤ HDL ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯅꯤ ꯑꯁꯤ ꯌꯥꯎꯏ꯫ LDL ꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯂꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯃꯣꯏꯒꯤ ꯑꯅꯥꯕ ꯀꯌꯥꯃꯔꯣꯝ ꯑꯣꯏꯍꯜꯂꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯊꯃꯣꯏꯒꯤ ꯂꯩꯅꯥꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯅꯠꯇ꯭ꯔꯒ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯇꯅꯕ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯒꯗꯕꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯃꯤꯑꯣꯏꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯀ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯛꯆꯥꯡ ꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯊꯣꯡ ꯊꯥꯛꯄꯗ ꯃꯔꯨꯑꯣꯏꯕ ꯃꯆꯜ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯦꯊꯤ ꯃꯔꯨꯗ ꯁ꯭ꯇꯦꯔꯣꯏꯗꯦꯜ ꯁꯦꯄꯣꯅꯤꯟꯁ ꯍꯥꯏꯅ ꯈꯪꯅꯕ ꯀꯥꯟꯅꯕ ꯃꯆꯥꯛ ꯑꯃ ꯌꯥꯎꯕ ꯃꯔꯝꯅ ꯍꯛꯆꯥꯡꯗꯒꯤ ꯀꯣꯂꯦꯁꯇꯦꯔꯣꯜ ꯍꯟꯊꯍꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯔꯤ ꯊꯛꯂꯤꯕ ꯆꯤꯟꯖꯥꯛꯇꯒꯤ ꯍꯛꯆꯥꯡꯅ ꯀꯣꯂꯦꯁꯇꯦꯔꯣꯜ ꯄꯨꯊꯣꯛꯄꯁꯨ ꯍꯟꯊꯍꯟꯕ ꯉꯝꯕ ꯃꯆꯜ ꯑꯃ ꯃꯦꯊꯤ ꯃꯔꯨꯗ ꯌꯥꯎꯏ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯑꯇꯣꯞꯄ ꯑꯃꯅ ꯆꯅꯝ ꯍꯥꯏꯕꯁꯤ ꯆꯥꯛꯈꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯃꯛ ꯎꯕ ꯐꯪꯕ ꯄꯣꯠꯁꯛꯅꯤ꯫ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯅꯝꯕꯨ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯍꯟꯗꯛꯇ ꯅꯧꯅ ꯑꯃꯨꯛ ꯊꯤꯖꯤꯟꯕꯗ ꯆꯅꯝ ꯆꯥꯕꯅ LDL ꯀꯣꯂꯦꯁꯇꯦꯔꯣꯜ ꯍꯟꯊꯍꯟꯕꯒ ꯂꯣꯏꯅꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯈꯠꯍꯟꯗꯦ ꯑꯃꯁꯨꯡ ꯏꯒꯤ ꯏꯆꯦꯜ ꯐꯒꯠꯍꯟꯗꯨꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯅꯠꯇ꯭ꯔꯒ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯍꯟꯗꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯇꯤꯜꯍꯧꯗꯁꯨ ꯀ꯭ꯋꯦꯔꯁꯦꯇꯤꯟ ꯀꯧꯕ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯃꯆꯜ ꯑꯃ ꯌꯥꯎꯕ ꯃꯔꯝꯅ ꯍꯛꯆꯥꯡꯗ ꯐ꯭ꯔꯤ ꯔꯦꯗꯤꯀꯦꯜꯅ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯇꯤꯜꯍꯧ ꯆꯥꯕꯅ HDL ꯀꯣꯂꯦꯁꯇꯦꯔꯣꯜ ꯍꯦꯟꯒꯠꯍꯟꯕꯒ ꯂꯣꯏꯅꯅ LDL ꯀꯣꯂꯦꯁꯇꯦꯔꯣꯜ ꯍꯟꯊꯍꯟꯗꯨꯅ ꯊꯃꯣꯏꯒꯤ ꯂꯩꯅꯥꯁꯤꯡ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯣꯃꯦꯒꯥ 3 ꯐꯦꯇꯤ ꯑꯦꯁꯤꯗ ꯌꯥꯎꯕ ꯉꯥ ꯃꯈꯜ ꯈꯔ ꯆꯥꯕꯅꯁꯨ LDL ꯀꯣꯂꯦꯁꯇꯦꯔꯣꯜ ꯍꯟꯊꯍꯟꯗꯨꯅ ꯊꯃꯣꯏꯒꯤ ꯐꯤꯕꯝ ꯐꯅ ꯊꯝꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ओमेगा 3 फैटी एसिड चांग वांगने याउबा nga मखल सिंगदी सालमन, मैकेरेल, सार्डिन अमसुंग हेलीबट न चिंगमनी। nga चाबा मतमदा थाउदा ताउथोलगा चाबागी महुत मईदा याइथोलगा चाबाना हेना फबा हेली। चांग नाइना हवाई राजमा चाबनसु LDL अमदी HDL कोलेस्टेरोल गी खल काहेंदना थंबा ngamba maramna थमोइगी लैना चंगहंदे। ईदा याउबा LDL कोलेस्टेरोल वांखलकपदगी तोंगान तोंगानबा थमोइगी अनाबा कया ओहिलकपनी। कोलेस्टेरोल वांखलकपगी मरम अनी खक लई। अहानबदा कोलेस्टेरोल असी हक्चांगना सुंगी। अनी सुबदना अखोइना चारी थकलिबा चिंजाकतगी सुंगी। अहानबगी मरम असिगी मतांगददी मियोइबना करिसु थोइदोकपा पांबई अमता लैते। अनी सुबा असिमदी इसा इसाना कंट्रोल तौबगी मखा पोनगनी हाइना अखंग अहि कयाना फोंदोकले। अरोबदा पाउगिलाई न्यूज रीडर की वीडियो येंबिरिबा खुदिंगमकु थागतचरी।